Manipur Meeyam Leingak ama Semdringeida kumza lisingani kulhumnoidiki thokliba kumpurava irang asigi matangda Makhoigi Oiba political gi Waroisin ama Pubirakpiyu haina Kuki Council KJC na BJP gi center gi luchingba singna taksinkhre Deccan Herald na report tawrakhiba matungina tha asigi tang taragani thoida state asida thunglakhiba BJP gi National General Secretary Organization BL Santos basung BJP gi Northeast in charge Dr. Sambit Batra nangara makhata na irang asigi haurakfam moiriba Churachandpur district ta chatuna Kuki jogi MLA sing amasung CSO singa luchingba singa unaduna warisana ke Kuki organization singi umbrella body mani hariba KJC gi mute singna BL Santos amasung Dr. Sambit Batra ga Churachandpur da ngarang wari sanakhiba duda sarugya khiba KJC gi luchingba singi maikaidigi housing masing yamba MLA sing street asida Meeyam gi Leingak ama semnanaba takshiliwa sida Kuki jo singi oinadi Leingak Semdringeida irang asida Makhoigi Oiba political gi Waroisin ama Pubirakpiyu haiba wafam pukhatuna taksin ki hari BJP ki center gi luchingba singmu taramna okladuna buffer zone haina khaidokuna thamliba mafam singda status quo dumak leihanbagi tangai fadabalai amadi Meeyam gi Leingak ama street asida Semdringeida thinthadana Kuki zo singi political gi Oiba Waroisin ama pubiraknanaba takshin ki haina KJC gi ngarang thokhiba cherol amada fongdoki hari report asina makhatana fongdoklibadi KJC na BJP gi Leingak ki mayokta leite adumoina mak hauzik lairiba ground situation yenglagadi hauzik ki fibam asida state asida Meeyam gi Leingak ama semlakpagi thabak thoram singda Kuki zo community gi oina ta singna yauning ni yaubangam hande panbayawadi thasi ki taragani thoida street asida thunglakhiba BJP gi center gi luchingba ani asina numit adumakta da Imphal gi ni dai pachu thekta leiba BJP gi thambal sanglenda BJP gi MLA sing amasung party gi luchingba singi mifam pangthokhibani madugi matung ngarang November gi tang taraga humdoida Churachandpur da chatkibani